ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯁꯤꯗ ꯀꯌꯥꯗ ꯊꯃꯣꯏ ꯃꯥꯅ ꯄꯦꯟꯖꯔꯤ꯫ ꯃꯤꯀꯞ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯄꯥꯂꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯍꯦ ꯋꯥꯈꯜ ꯅꯪꯗꯤ ꯁꯣꯏꯗꯅ ꯂꯝꯃꯥꯛꯅꯔꯅꯤꯀꯣ꯫ ꯁꯛꯎꯗ꯭ꯔꯕ ꯃꯉꯥꯎ ꯊꯤꯔꯕ ꯃꯥꯅꯪꯕ ꯃꯥꯒꯤ ꯏꯄꯥꯛꯇ ꯑꯗꯨꯃꯛ ꯇꯤꯟꯈ꯭ꯔꯗ꯭ꯔꯥ? ꯅꯨꯡꯒꯤ ꯃꯨꯇ꯭ꯔꯤꯗ ꯋꯥ ꯉꯥꯡꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ ꯄꯥꯈꯨꯝ ꯐꯪꯂꯔꯣꯏ ꯈꯪꯅ ꯃꯥꯒꯤ ꯄꯥꯈꯨꯝ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯑꯉꯛꯄ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯃꯥꯒꯤ ꯃꯔꯣꯟ ꯇꯝꯂꯤꯕ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤꯀꯣ꯫